Ultrasound Center Taraganithoigi license cancel taukhre Nipuganithoina suspend thamkhre Manipur lengakna state asigi tongan-tonganba district singda leiba ultrasound center kya thingzinkhre hariba ultrasound center singaduna preconception and prenatal diagnostic techniques PC and PNDT Act Lising amaga chamapan maudraga mari ngakna chatti haibagidamak thingzinkibani Manipur lengakna asigumba thaurang ama laukhatliba adu Manipurda nupa nupigi chang khenana lehendana ba amadi mangjawnana nupa natraga nupini haiba khangdok handana ba thausilni haidi chaliba tha asigi kunga marida Directorate of Family Welfare Services Manipur gi Lamphel pata leiba conference hall da pangthokpa state level media sensitization workshop on PC and PNDT Thoramda State Nodal Officer Dr. Sujata Huidromna Wafamasi Fongdokibani Mahana Makatana Fongdokibada State Asigi Tongan-Tonganba District Singda Leiba Ultrasound Center Taraganithoigi license Kkhre Madu PC and PNDT Act Ngakna Satabaga Loinana Puknung dalai riba angang singbu nupani natraga nupini haina masak khangdoknaba honarambagini hairi maduda natana health department na atopa ultrasound center nipuga marigi license su suspend tawduna thamkhre hariba ultrasound center singadu ayambadi private hospital singda laibani PCN PNDT Act ngakna sati haibagidamak makhogi mathakta show cause notice thakre Manipur gi oina ultrasound center chamaga marfuga humdoi lei Manipur lengakna private hospital singi satna kanglon ngaktaba center singadu thingjinduna thijin humjin bagi thabak chathabada wafam singadu khanglakhibani adugumba center singaduna layeng balakliba miyoy adugi ayaba yawdana amasung mandatory form app submit tohandana unauthorized oiba moongda satharambagi ni hairi nupa nupi gi khangdokpa amadi logi wangmada puknungda leiriba fetus pu sex determination taunaba hotnaba habadu lona yadaba amani chaliba chahi asigi January gi thadagi November tha fawada poklakpa angang singi sex ratio adu nungnaningai oiba phiba mama laklibani Sujatana makha tana ha state asida nupa nupi gi chang asi Nupa lising amada nupi chamapan ga kuntraga humdoi oiri masimak cheksiningai oiba amani hairi Serogdagi lanjenakhiba khunja sing athuba matamda isa gi haurakfam serogda hanjin biraklo K Ranjit Sugnu kendragi manungda leiriba lanjenaru raba serogi miya kumja lising aniga kunga humdoi gi September thadagi ahanba oina resettlement tawduna tapna serogda leiba masa gi mayumda halaktuna ngasi fawba serogda pamdaba thodok amata thoktana Yamna ing tapna laiba haukraba matung tha sigi kunga marida Imphal East ki tongan-tonganba mafam singda jangjafam lauduna lairuba sing serogda laiba masa gi mayumda hanjilakhiba adu serogda santi laibadagini haujik phawba serogdagi lanjenakhiba miyoi athupa matamda isa gi haurofam serogda hanjinbiraklo haina sugnu AC gi MLA K Ranjitna appeal tawrakli hiram asiga mari leinana ngasi serogda pangthokpa paumi singa unaba amada MLA K Ranjitna hai Manipur miyamna serog asi Inauna resettlement tawbo oina ubasi lali serogda haujik state forcing amadi central forcing na akanba ngak senbagi thabak chathabadagi pamdaba thodok amata thoktribasi yenglaga miyamnasu makha tana mi paiba tawbiganu maru oina haujik khulasigi miyoi kaya atopa mafamda IDP oina lairiba asi athuba matamda masagi khul serogda oina hanbiraklo ipa ipuna thamlamba aikhogi lam amadi ngamkhai puna ngakminarasi haiki MLA K Ranjitna makha tana fongdokhibadi state asida hana leiramba popular government amadi haujik leiriba PR gi lenga kasina IDP singi pifam thokpa sel sing matam chana pithoktaba asi yamna laibak thibani IDP singna masagi hana gi mayumda hanjinduna khunda leitana ba honabada makoi gi leinaba yum chena chana ba firol amadi Nomagi senthok lambi lehenba asi yamna mathau tai adubo hariba thabak sing asigi matangda lengakna paikhaliba thabak sing asi Peningai oidri haiki mahakna hai hiramasina lanjenaru raba miyamna thengnariba awaba sing asi ko ananaba lengakna matam chana thabak tawba mathau tai maru oina IDP singi yum sanaba amadi nauna settlement tawnabagi pigani haina lauthokiba senfam sing wathoriba senfam sing athuba matamda pithokpiyo haiki Nampuda mikok thiba haukrabadi tangdu leitadabagi khudongchaba lawraga refugee kaya yawkhiba yai Delimitation amadi mikok thibagi matangda state asigi political party punamaki mihut sing yawba mifam ama campaign for just and fair delimitation JFD na sinduna hayeng pangthokadawri yamna maru oiba khananainabagi mifam aduda political party punamaki mihut singna Khenaba wakhal thadoktuna sarugyabiu haina JFD gi convener Jitendra Ningombana appeal tarakli JFD na paringnaina satharakpa census ki matangda khananainaba mifam gi manungchana Imphal East district ki
Moirang Kampu Khewa Bazar da Sathakhiba campaign da loop asigi convener Jitendra Ningombana makata na haiki delimitation amadi mikok thibagi matangda Laurakadaba aroiba warep adugidamak MLA singna mapungoiba thaudang laudrabadi awaba phibam ama soidana mayoknarakpa yai campaign aduna maikayadomgi maira paibi amadi club singi lusingba kayana saruk yakhi mikok thiba amadi delimitation gi matangda mahakna haiki lamdam asigi National Register of Citizen NRC natraga Manaba Makalgi Kanglon Amasana Drifauba, Mikok Tibagi Tabak Paikatpa Yaroi Haiba Warepta, a home balate, Lengakna Mikok Tibada, Miamna Atingba Pibalate, Kanglon Chumna, Mikok Tibagi Tabak Paikat Pio Haiba Kaktani Hainasu, Mahana Fondoki, Kanana Naba Mipamadu Sarugiakiba, JFD Finance Secretary. Sunil Karamna Haikibada, State Amagi Mikok Masing Tiba Haibasi, State Adugi Fibam Yenlaga, Lokat Kadaba Taurangni, Karigumba State Adu Sarang Nava Fibam Natraga, Mausagi Oiba, Manganta Anba Togdok Tokpa Lerabadi, Mikok Tibagi Tabak Paikat Payade. Manipurgi Oyasu Hojik Maite Amadi Kuki Marakta Sangtok Sangjin Yana da Bagaloinana, National Highway Singda Maite Singchat Payadri, Pibamasi the Lengak Nangami Haibagi Ongda, Mikok Tinaba Tarang Lokalak Labadi, Miamna Sapsana Tengnaba Tabani, Karigumbana Puda Mikok Tiba Hokraba, State Sigi Tangdulaita Davagi Pibam Kudong Zaba Lauraga, Kuki Singna Makoiga, Frup Manaba Refusee Kaya, Mikok Tiba da Yahon Kigadaribani Haiki.